Assam Rifles thambigada oirabadi relief camp da mug lanjen narurage Assam Rifles nakna leiba haiba si kuki nakna leiba gum kijai haina Imphal East ki nongsum gi maira paibi singna phongdorakle Paumi Singh na mathau tawbada athingba thamba amadi mai ben Singh da hen before season abagi thawongbo Congress MLA Thokchom Lokeshwar na yaning da phongdorakle Congress Party na Manipur da President rule thamna bamadi Chief Minister and Biren Lauthok na badiman tawdiba si Rajniti ki kudong jaba launa bamadi miyamda hena awaba pina bahod na banihay na BJP Manipur Pradesh ki maikai dagi thamlakle Association of Surgeons of India Manipur State Chapter ki nominee chathagadaba kungataruk suba annual conference asimanikon lesingani kungahumdoi ngasi dagi Janims ki auditorium da hawdokre Amasung security force sing na tongan ba mafam sing da thiba humbagi tabak chathakre motor yaw na nongmay amadi kapayari ba marusing fagat pangamkre